Jaffrey Dahmer or Jeffrey Lionel Dahmer, Milwaukee Cannibal or Milwaukee Monster hainasu khangnaba America serial killer mihatpa sex offender asina 1978 amadi 1991 gi marak asida nupa macha amadi nupa tara tare lomgi murder tokhi haikhi mahakna miyoi sing asibo hatoklaba matung necrophilia haibidi asiba hakchang aduga sexual intercourse wimban mari thamba cannibalism haibidi victim asiba adugi hakchang bu mana thongduna natraga hingna chaba Madhuda Sunatana Asiba Adugi Hakchangi Saruk Amadi Saruki Saruk Adu preserve Toba Katuna Tamba Higher Hong Sing Sitorami Demergi Asi borderline personality disorder, schizotypal personality disorder amadi psychotic disorder haiba koki lena sing asi nariba misak ama oirbasu mahaki court ki trial while toba matamdadi mahak asi ningthina wakal khan mangamba misak ama kum oiki Wisconsin haiba mafam asida punna miyoi tara mangagi tongan ba mafam da murder tokhi haina while sangi warib na mara lere haina lauthoki amadi fatok taki February 12 1992 haiba numit asidagi mapuchi chupa sidri fawwa jail da thamki Dahmer's victim की वारी खर हायबदा स्टीवन मार्क चई 18 सिबिगी नुमिना 1978 June 18 अरोइबन महाक असि चिपेवा लेक पार्कता रॉक कंसर्ट अमदि उखि हाइरे Dahmerna हाइदोरपगी मतुंग इना महाकना हिक्स पु उब मतमदा फ्री लिते मरम असिदगी हिक्सता माना पुंगिंग संगबगी मरम अम ओइखि हाइरे Dahmerna हिक्स पु डम्बेल हंजिन हंजिन थोनब मतुंग मखुरी मेतुन हातख्यारी मसिगी मतुंग मखुंग मखु कथतखि तोंगान तारबा मखुंग मखुत मसासिंग अदु Woodland Labor Dahmer's Angang Regi Yumdi Akoibida Chai to the Thamki Haidi, Mathangda, Stephen Walter Tommy, Sahi 25, Sibiki Numina 1987, November 20, Haida Victimasi, Masagi Baragi, Kaamada Hatki, Haida Taudokasi, Jaffrey Dahmer Nadini Singbang Hamjay Haidi Adubu, Stephen Walter Tommy Bumana, Yungauring and Loksung Wang and Matamda, Hanjin and Jen Puba Yabitawadi, Sibo Oirgani Haidi. Hatoklaba matung asiba hakchang asibu Dahmerna magi maboki yungi bestman habi lainung sabu yungi sarukta pusinduna makhong makhut kamba saga tongan tahanki hairi haibidi kakthaki haibini kakthalaba hakchangi saruksing adu fatauti hudofam hudoki Stephen Walter Tommy gi asiba hakchang machet ama pawwa ambangakhidi James Edward Doxeter J 14 Sibagi Numina 1988 January 16 Dahmerna James bu Wisconsin haiba mafam asigi gay bar amagi mapanda thengnaki hairi James bu mana West Ellis haiba city asida chalusi aduga James ki hakchangi phitongduba picture du post tawgi damak $50 pigani haina kadar tawki asumna lang thaklaba matung James bu Dahmerna makuri metun hatki aduga asiba hakchang adu basement da hapta amurum thamlaba matung mokhon mokhu kathatki Mathangda Richard Guerrero Chahi 22 Sibagi Chahi 1988 March 24 Dahmerna Richard bu drug pijaduna baki famungda makhuri metuna hatki hairi Richard ki haksang bu makhong makut kaklaba matung acid thadaduna sadong sing adu chakthi khalaba matung saru sang saru palang sing adu tauti langsepamda huntoki hairi Dahmerna Richard ki kokki saru gi skull adu huntokringe magi manakta tha ka ama thamki hairi Asumna Anthony Lee Sears J 24 Raymond Lamont Smith J 32 Edward Warren Smith J 27 Ernest Marcus Miller J 22 Haiba sing asi matakta paliba victim sing asi Jaffrey Dahmerna yamna tamthini mihathi hakhiba bisak aktani Jaffrey Dahmer gi criminal penalty is life imprisonment into 16 times habini haidi 941 years in prison habini mapunchi chupa kasum sangda leibagi phatok asi tara taruk lap habini punna 941 years jail da leigadaba habini November 28 1994 bahagna jail da leriba matamda Dahmer asi mahaki inmate habini jail da leiminuma mi Christopher Scrubber habinu pasina phubudigi sigi asumna mahak taibang sangsar thadokki